Leibak asigi mafam khudingmakta ngarang pangthokhiba Republic Day gi thauramda Heirok Miyamna saruk yakhidabaga loinana aikhoi Republic Day saruk yazararoi haiduna amuba fizo Settuna amasung amuba phiral pairaga wakan mifam phamduna Khongjang Changsinkhi Apunba Heirok Maira Paibi Loop Ningol Club Heirok amasung Heirok Apunba Club na punna sinduna pangthokhiba wakan mifam aduda no normalcy no Republic Day mikap mirau khol marakta Republic Day pangthokfam thokte India ki firal tangkhai chingthagadabani haina thaba placard singsu sizinaki wakan mifam aduda saruk yakhibi apunba Heirok Maira Paibi Loop ki thomi ningthaujam ritana haikibada haukiba chahi gi me ahumdagi haurakhiba lal asida miyoi kaya leikidre yum kaya mai thakre nupi kaya gi kai khumnaba manghankhre mikap mirau kholmarak asida aikoina Republic Day pangthokpagi wahanthok leitre haiki Heirok ki apunba club ki convener Thongnaujam Roshan hai me ahumdagi haukiba lal asina maram oiraga maitei aikoi gi khwaidagi chawba kumhai ningol chakauba phawba pangthokidre lamdam asigi miyamda Indian Constitution na piriba right kaya fangdre asigumba phibam asida aikoina Republic Day pangthokpagi wahanthok leitabagi thauram asida saruk yadabani normalcy heklakpaga saruk yagani haiki tungda miyam aduna normalcy laktriba phawba aikoi Republic Day saruk yaroi haiba kholausu lauki Aikoigi Manipur sina India da heksan manung chan khiba matam dei ngasi phawba miyot minai kya sathadana lai haiba miyot minai kya sigi manung da handak me gi tarik ahum sidagi kuki na go terracing na haifam khangdana Manipur gi parja miyam sida awaba pidana mayam si yum kai kya mai thadana nupi angang kya gi ijat khongoina dana seuna waraba sida phawba India sarkar na karigumbi amatta hanna yengdana aikoigi wakat se kaimta tabi dana ngasi phawba lairisina akhoi yam pen de aduna moina sumaina leirisina maram oiraga makhoi gi ngasi Republic Day se akhoi Heirok praja gi oinadi akhoi masida saruk yaujadre aduna akhoi masi boycott taujare haina akhoi nupi mayam amuba piron selaga ngasi wakat bifam se phamjariban India gi oiba Republic Day se akhoi saruk yazaroi haina dumaina pangthok sabani masigi chapchaba maram haibabu haugiba chahi 2023 gi May dagi hauduna Thamapan hena Manipur iramdam asida tangdu leida daba punchi amada lakpasina maram oirakanda asigumagi phirep ase akhoi Republic Day gi thoram ase akhoi saruk yazadana bagi akhoi Heirok Apunba Maira Paibi amade Heirok Apunba Club ki maikai dagi Heirok miyam punamakna masigi Republic Day se saruk yafam thokte haina mayamna khanajara matungda akhoi Republic Day numisida harauk tayama pangthokadaba punamak adu tension jarakanda akhoi protest oina onthokana Phimu chelaga ngasigi asigumlaba akhoi Republic Day Numitta protest asi pangthok sabani akhoi hana Manipur iramlamdam gi phajaba nungairaba kumhai ningon chakaubadi hauraga Deepavali tongan makhan gi harau kumhai amadi dharma gi oiba leiriba kumhai harau sing asi akhoi punamak akhoi amata pangthok minakidrabani adubu India gi oiba constituency da piriba manabagi amadi Amabu justice Panganabagi Yauriba Constitution Shemiba Republic Day Numitta Lauthopiba Bakan Kya Gakogi right Mayamase Nasi Manipur Miyam Asida Ladiba Manipur Miyam Namasigi right as Mangakuna Maram Oirakanda Tuanba right sing as if Pangaktabana Maram Oirakanda Akoing Asigi Republic Day as if Pangtopagi Arta to Toktre Adu Republic Day as Yawagi Arta to Toktre Adna Akoi Mayam my whole Lampok Toktana Mishi Mina Ladana Adagi Mikap Irao Kona Talaba Marak Sida Republic Day pangthokpagi arthado wahan thokto leitabana maram oirakanda Republic Day ase kumsi sahi sigi adagi thangnaba sahi oiragasu Manipur da normalcy laktri phawbadi akhoi Republic Day ase amu hanna akhoi Manipur miyam amadi Heirok praja ama oina Heirok ki miyam na saruk yajaroi haibagi